India lengang na lisang sitna Manipur da chatharakliba divisive policy asina lamdam asida nungsi chanana hingminabagi mari ase thadat kadawre haina All Manipur United Clubs Organization amukona nungnangba phongdorakli amuko gi General Secretary Pratap Laisang themna thadorakpa cherolamana wafam ase phongdokladun hai ningsingba thoktraba matamdagi khunjau leichau handuna malemgi phurup singgi mamangda mating laina Kunsem Laisem Lakiba Lamdama Sing Aside Kaibung Khaidoknaba Honarakli. Masigi Manungda Kumjali Singani Amagi Juntara Marida Bangkok Declaration Lakibani. Declaration Aduda Manipur da Sokpa Ceasefire extension without territorial limit haiba wahi ase yaurakpadagi madugi mayokta amukona khongjang changsilakibani Juntara Mari ase amukona apunbagi sakta mangaknabagi damak miyamgi ihau ama sagatkiba numitni numit ase amukona protest day against the divisive policy of government of India haina ningsingduna lakli ngasi su numit asibu ningsing minaduna apunbagi iramdam ngaknaba achetpa warep lawminaduna thaugai pangminarase punna hingminariba lamdam asida yaikhai thingainaba honarakpa khudingmaki mayokta ngasisu amukona lepli Manipur gi apunba saktam amasung lamgi ngamkhai manung amasung mapangi safu sizinaduna hiram amatada tugaibe yaroi haiba sida amukona lepli amuko gi warep asi tampakta khundariba yellow fruit khaktagi nate masida ching amasung tamda khundaminariba yellow fruit khudingmaki saruk yauri India lenga ki maro leiba lalong asina Lamdam asigi apunba saktam amade lamgi ngamkai ase hek thugaiba ngamkibada hingminariba yellow fruit pumnamak amatta chithadana mutkigani Maram aduna ching amasung tamda khundaminariba yellow fruit singna amata oina punsinduna aronba policy asigi mayokta thengnaminaba changi Indiana Manipur da yengliba khuba mityang asigi mahutta India amasung Manipur anigi marakta muknariba asigi political solution ama purakna ba honaba haibasinatana atopa lambi leiroi India lengangna Manipur da khaibung tahanaba thawang chatharakpagi saruk ama oina aikoi masel hanaba silakliba policy ase handokadabani Indiana Manipur gi lainga chukli pairakhiba sanglaba chahi 63 asida Manipur gi ngamkhaida choba singnaba ama leihanbada natana population invasion thokhale amadi illegal immigrant kaya masing khangdana khunda leita hale illegal immigrant sing asida Indian citizen amana phangpham thokpa chap chaba hak ado pithoktuna Manipur da loishinba ngamloidaba irang ama thokhale India lengang Manipur da chathariba divisive policy handokpa pukchel sengna thabak tawba amade leibak asigi areiba pangal sizinaduna illegal immigrant sing takthoktriba fawba Manipur da hauzik oiriba phibam asigi waroisin purakpa haibasi oithoktabani amaromda chingi lamseng ningthina chaukhatnaba kanglun chumna sizinaba changi Masigi ona tainabada India lengangna hauzik chathariba policy asina makhatana dumak chathaduna leirabadi lamdam asida tangdu leitaba hanjilhanba kaidaunungda ngamloi namthanaba honaba lengaklon amata malemda maipakiba leitri hana so cherolasina makatari